आकाशवाणी इम्फाल Ngangom Kiran pau pajari ahan madamar oyo pau Mukhyamantri Nongthom Biren hairi Laimakong gi heavy fuel power station gi watok asida chanabasing athu matam na phaduna dandi pinena bohanari Laimakong gi heavy fuel power station gi thauthi lik orkpu gi watok thizana na ba inquiry committee am assembly amashung donor mantraloy na sinduna hayengdagi hauduna numit mangani gi oiba Uttar Purbi Mahotsav New Delhi gi pragati maidan da pangtok lagani Mukhyamantri Nongthom Biren hairi Laimakong gi heavy fuel power station gi thauthi center apu watok thizana na ba special investigation team SIT am assembly Social media target power role of the Mukhyamantri Hai, Watok Asida Chanabasing at home at the Padon than the Pin and Honori. Power station Lady Muhammad State Security Force in Tamdon Axelagani. Mipata Singaki Aikopon work section Sihanasu, Mukhyamantri Apple Tauri. Mark Asida Razaki Hong Joint Secretary in the top Cherol Amada, Laimakongi, Heavy Fuel Power Station Gi, Tautilik or Pui Watok Tizinanaba, Me Omna Saba, Inquiry Committee am Assembly. Committee Asig Chairman na ADGP Intelligence Asutosh Kumar Sinha na oire. Power ki Commissioner cum Secretary Dr. Silas Kumar Chaurasia na member masung Home ki Additional Secretary M. Pradip Singh na member convener oire. Committee asina thaudok adu kamdong no thokib na haibadu ningthina thijelama matungda numit tara mangani gi manungda report ama pikhatkani. Amaromda Mukhyamantri Secretary tagi thador pachero lamada hai isingda thauthi center rakpadagi miyamna thakna sana basinari bisingda akai bathola kadra haibadu Public Health Engineering Department ki committee amasyamduna kopna yangsilli department asena IIT Guwahati Manipur University amasung NIT Manipur ki technical team singa ahanbig oina thijanbada masina maram oiduna water supply scheme singda akai bathon badi thengnadri adumoinamak makata na sample sing lauduna IIT Guwahati ki expert team amani yangsilli Laimakong area ki oina sumiyamda water tanker sing masung tube well sing kuthangda thagnaba aphawi ising phanganaba honari Ahum Soba District Level Children Festival Tamenglongi Zaliang Baptist Church Tangarangdagi Haukre Nat ki oiba thorum kaya galona haudokiba festival si numit humni chumna chathagani Sahi asegi National Florence Nightingale Award ki damag Raja sigi toan ba health institution singna makoi ki hospital da thabak tawriba nursing staff sing nominate tarukna ba Raja Health Services ki director na kangalakli Patriotic Writers Forum Manipur na Arambam Ibungal and Binod Kumari Literary Award Lisingani Kulum Daginamag Aiba Singda Siding Lyrics Sing Pisilak na Bahidi. Haribe Award Assess Sahi Kudingi Masaki Sahi Kuntramangagi Makadalaiba Naha Oidiba Aiba Singda Pibani Haina Forum Masigi Cherul Amana Kangalakli. Imphal ki Lamlong Thong Kong Dalaiba Artificial Top Ground Satariba Taramarishoba Ampa Senior Women's Football League Lisingani Kulum da Kunmarigi ngarang sanakiba match ta Young Welfare Club na Women Welfare Academy ba Panjanipan amada toikre Atopa League match amadana Manipur Police Sports Club na Youth Welfare Club pu Panjan anisino da toiki Lamphela laiba chama nifum do suba CRPF battalion na IGP Manipur and Nagaland CRPF ki lamjing makhada Taramari Shubha Sahit Manoranjan Singh Memorial State Level Football Tournament Laklib February mangadagi Sai Sports Complex to Pangtok lagani tournament si IWDFA amadi amphagi mateng loinana Pangtok kadabani loinana tournament sida toan football team kunmari na saruk yagani Manipur ki Yuremba Makhalai Kaidigi Assistant Commandant Sahit NZ Manoranjan Kumja Lisingani Mapanda Satisgarda Naxalite Singa Kutong na bada laikidra matungda mahak puning singduna tournament si pangtok kadabani Saliba thasi kunipani haurga February ani phawba Lamphel Patalaiba Manipuri Pony Breeding Farm da Manipur State Equestrian Championship Lisingani Kunmari pangtok lagani Manipur Equestrian Association ki charola madahai championship asigi tuan masana singda saruk yagadaba team amadi flair singna January kunmunga phawgi mamangda makai club association natraga organization ki kuthangda ming pikalak yagani akupa marol sing Manipuri Pony Breeding Farm Office Lamphel Patagi khanglaba yagani hairi
tabiriba pawasi Akasbani Imphal lagini Donor Mantraloy na sinduna hayengdagi hauduna numit mangani gi oiba Uttar Purbi Mahotsav New Delhi gi Pragati Maidan da pangthok lagani hari Thoromasida awang nopok lamdam gi oiba artisan nat kala madi sinjaki polom kya puthok tuna miyam da utkani lam koiba lakpa singna awang nopok lamdam gi matang da hena khangna ba loinana lamdam asik sanmit lon fagat ana bagi pandam da Mahotsav asi pangthok kadabani Sangsar ki budget mifam thasi kontra mathoidagi horgani mifamasi matang thagi mapan phawba sathagani February amada Salthum Mantri Nirmala Sitaraman na sabada interim budget puthokani Sangsar ki sabani ma kya punmi mifam da Rashtrapati Draupadi Murmu gi basan galonana mifamasi hawdokani Delhi NCR amadi awang Bharat ki mafam khara dangarang nungtil pung ahum taramdai adwaida yuhar hakre masigi epicenter na Afghanistan da oiki National Center for Seismology gi matung ina yuhar adu Richter scale da 3.0 ama yawna haki hairi Awami League ki President Sheikh Hasina thangna marirak suba oina ngarang Bangladesh ki Pradhan Mantri oina wasak laukre Dhaka da leba Banga Bhavan da pangthok pa thorma mada Rashtrapati Muhammad Shahabuddin na Srimati Hasina amasung atai cabinet mantri singbu thabak paiba amasung aron mangakpagi wasak lauki ngasi phongba pause singmaroya pausing da mahujik Okram Umadini leire Umadini Thagachari Kiran Thiba khangdana leirakhiba mioi marigi manungda ahungi asiba hakchang phangkhiba amasung leima khongda thau yurakpagi matangda thigatnaba sarkarna inquiry committee semkhibagi pauna ngasi phongba pauche ayambada maruiba pau oina phongnari Sing chanba chatkhiba mioi marigi manungda ahum sina phangle amadi mafam khangdri haiba pau asina naharol gi thaudangi ahanba headline tawri pau asi sana laibak Ichel Express Imphal Free Press Sangai Express Manipuri amasung English edition People's Chronicle Poknafam Huyan Lan Pau Hills Hornbill Express Ganfew Mail amasung Manipur News pau chesing asidasu maruoiba pau oina phongli Leima khongda leiba heavy fuel power station dagi thau chentharakpa thijinnaba Manipur Sarkar ge Home Department na inquiry committee semkhibagi pau poknafamgi anisuba headline tawri IIT Guwahati gi technical team yauna isingda akaiba leihandanaba hotnari haiba color headline asiga loinana mi phattaba singdagi cheksinsi leima khonggi power plant state security na ngak lagani haina mukhyamantri na phongdokhiba wafamna pau asigi sub headline piri Pau asi tongan ba maongda headline tawduna pauche ayambada maruiba pau oina phongli sana laibakta kanagumba kharana atamnana tenki thugairaga heavy fuel thadarakpra haibagi chingnaba leire haiba headline asiga loinana awangba thaki SIT semle mara leiba singchairak phanghangani haiba CM gi wafamna sub headline tawduna ahanba pau oina phongli National Assembly da laukhiba warep sing thabak ta onthokna ba hotnaragani haina mayolna phongdokhiba wafam naharol gi thaudangi ahanba lamai da phongli Kanglup ki irangna Manipur gi film industry da piriba chaitheng kumja lising ani kulhumdoi da feature film mari telefilm amakhak preview tawki haiba pau asi sana laiba ki anchor kalam da phongli Bharat Joro Nyaya Yatra lamthana bagidama Khongjom private ground da sem saba hokre India da Salthum social political gi achumba mayol purakna ba khongchatni haina AICC gi media coordinator North East in charge Matthew Anthony na phongdokhiba wafam Ichel Express ki ahan headline tawri Security force na hautak area da search operation chathakibagi pau Imphal Free Press ki ahan lamai da phongli Myanmar gi military personnel chamri tarataruk India da changlakhi oirakli ba phibam asi India gi military na cheksina yengli haina Indian Army gi Chief General Manoj Pandey na phongdokhiba wafam Sangai Express Manipuri amasung English edition gi anishuba headline tawri Kiran Thagachari Umadini aroibada maroyo pau amohanna Mukhyamantri Ngangom Kiran hairi leima khonggi heavy fuel power station gi wathok asida chenabasing athuwa matana phadunu dandi pinana bahonari leima khonggi heavy fuel power station dagi thauthi lik orakpagi wathok thijana ba inquiry committee ma semle amasung donor mantraloy na sinduna hayengdagi hauduna numit mangani gi oiba Uttar Purbi Mahotsav New Delhi gi Pragati Maidan da pangthok lagani pauloi jare